ngasi tongan-tonganba Facebook page tagi thagalakpa post khara update pizari Arambai Tengolgi Sekmai Unit ki Commander Robin Mangang khoirakpamna ngasi mahaki face da asumna update piri Super Maina area da kuki minai hurambasingna National Highway 2 maktada thong ama bomna thugaiduna Imphal ga phauna handribase baitai khaki chanaba nate lambi sida purakli se naga nan manipuri Pangal Nepali atai puna makini masida atopa community singna tumine lagsilagadi Nakhoi su kukibu nakhoi na support tawre haroi dabagi maram laibra amasung Arambai Tengolgi Chief Korounganba khuman na asumna fongdorakli lambi semba loiraga thong thugainaba tawrakpa amadi mai thadatnaba tawraise icham chamba plan nate Ngarang ahing National Highway 2 paringda laiba thong ama sakhangdaba singna IED bomb na thugaibadagi lambi chathok chasin yadana leire ngarang nuthil pung 12 minute ni furom taba matamdagi hauna Luang sanggol mamangda kuki militant singna akanba muongda nomai kapsin duna landaraki bagi thaudok thoktuna asauba lanfam ama oikraba matungda ngarang ahing dongyai matung pung 12 makhairom taba matamda sakhangdaba khulai paiba singna sakti leiraba IED Pokhai handuna Kangpokpi district ki manung chana National Highway 2 Imphal Dimapur lambi paringi super maina amasung Kaupru lekha ani gi marakta leiba RCC bridge ama sauna ama ngata thoankhre Thaudoga sigi matang da press na phangba pawgi matung inadi ngarang ahing nongyai matung da sakhangdaba kulai paiba mioi singna RCC bridge asigi mafam ahumda IED bomb phumduna thamlak Matam matada pokhai hanbadagi thong asigi mafam ahum yauna yamna sauna akaya toy thokhi Masi nambaram oiduna thong asida malpuba gari sing lanthok lansin tawbada yadana leire RCC bridge asig maning mamangi railing sing saruksu yamna sauna akaya toy thokle IED pokhai baduda asok apan yawkhide thong aduga thangnana leiba yum kayamadi search na singbada amangata thokhibadi lei hairi Thong asigi sarukta mafam ahum yamna sauna akaya toy thokpadagi gari satpa yadabadagi Dimapur romdagi Imphal tamna chana thaknaba polam sing amadi atai tongan ba polam sing pusilakpa gari sing lambi paring asida gari Imphal yoksilakpa yadana panduna leiri hairi aduga Imphal romdagi Dimapur sangadaba heavy vehicle sing chatpa yadabana lambi paring asigi mayangkhangda panduna leiri adubu thong asigi maning thangba sarukta gari macha sing lanthok lansin yabadagi Zip car na sing bagari sing di adumak chathok chasin tawri akaya toy thokraba thong asigi manakta security personnel sing thomjin duna ngak senbagi thabak sathabaga loinana thong adu IED fit tawduna thugaina ba hotnaramba habadugi matangda mari leinaba police ke kangbuna hojik thijinbagi thabak chathaba hokre Amarom dangasi ahing nongyai matungda thokhiba thong thugaibagi thodok asi Cookie Students Organization KSO Sadar Hills na akanba moongda yaningda ba fongdorakli KSO Sadar Hills na thadorakpa cherolamagi matung inna National Highway da bom pokhai handuna miyamna chathok chasinda yamna sauna khudong chadaba mayok haliba si mioi bagi lichat nate thodok asi atamnana proof amada taisinaba yaroi mari leinaba lenga ki authority na chapchana thidoktuna thong thugai basi da chenaba mioi sing phaduna ain gi oiba chairak pinaba su taksilakli Sekmai da kuki militant singa nomai kapna bada khulngakpa mioi ama sokle Kongba maruda kuki singna nomai kapsilakre ngarang nuthil pung nipanom tarakpa matamda Imphal East District ki Sagolman Police Station ki manung chanba Mark Hills Range tagi kongba maru maikai tamna kuki militant singna nomai round kunrom kapsinduna attack tawrakre thaudokaduda khunja singna handuna nomai kap khiba leite nomai kapsilakpa aduna maikai adomda lariba khunja sing mi paiba poknaduna leitana leiba ngamdre hairi Ngarang nungthil pung 12 minute ni fu manga taba matamdagi hauna kuki militant singna sekmai nongthonban mamang turel mapanda leiba hot mix plan da thabak suriba sinmi singda nomai kapsinduna landas lakhiba duda khulngakpa khunja singna handuna nomai kapada khulngakpa khunja ama nomaina panduna sokpadagi sekmai PIC da laikana khre hojik laikana riba khulngakpa khunja adugi maming ibobi kawi mahaki haksangi fibam thoidokna khudong thiningai oidre hairi Thagdoga sigi matangda pauche sina phangba pawgi matung inadi kuki militant sing aduna Kangpokpi district ki manung chanba Sekmai Turel gi manung chana leiba Phailing village ki chingi sarokta nomai kapsinduna landarakhibani nomai kapsilakpa aduna maram oiraga Sekmai nongthongban mamang Turel mapanda leiba hot mix planta thabak suduna leiriba singmi sing mipaiduna lanjenarakhi Maduda khulngakuna leiba khunja singna handuna nomai kapkhiba leite
Adubu tangkak anirak thokna nongmai kapsilakpadagi khunjasingnasu nongmai round khara handuna kapki hairi. Thagdok adu thokle haibagi pau phangbadagi state police ki maikaidagi mafam aduda sangsinduna khulai paiba kuki militant sing takthoknaba nongmai kapnakhi. Ngarang numidang pung nipan helaba phawbada maikai anida khut thoknakhi. Adugi matungda ngasi nongalakpadagi matat oina khut thoknakhi. Madugi matung ngasi numitungba pung 12 rom tarakpa matamdasu kuki khulai paibasingna amuk hana nongmai kapsilakpadagi maikai anida khut thoknakhi. Ngarang nungthil amadi numidang maikai adongki meirapaibisingna Central Force sing gari sangba yaroi haiduna thatuna thamki. Athengbada Central Force gari khara sangsinthi hairi.